ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯅ ꯆꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝꯅꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯖꯅꯕ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯂꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯍꯤꯡꯆꯥꯕꯤꯔ ꯄꯣꯠꯁꯦꯝꯂꯥ꯫ ꯇꯥꯕꯤꯔꯁꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯋꯥꯔꯤꯗ ꯍꯤꯡꯆꯥꯕꯤꯔ ꯄꯣꯠꯁꯦꯝꯂꯥ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯃꯤꯑꯣꯏꯕꯁꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯁꯥ ꯃꯁꯥꯗꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯀꯌꯥ ꯑꯃꯅ ꯃꯉꯣꯏꯅꯗꯨꯅ ꯑꯐ ꯐꯠꯇ ꯍꯥꯏꯕꯁꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯇꯥꯟꯖꯥ ꯀꯌꯥ ꯑꯃ ꯌꯥꯎꯔꯛꯏ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯣꯏꯔꯣꯏꯗꯨꯅ ꯍꯤꯡꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯈꯪꯅ ꯈꯪꯅ ꯑꯩꯇꯒꯤ ꯑꯣꯏꯕ ꯋꯥꯈꯜꯅ ꯑꯗꯨꯝ ꯃꯥꯡ ꯊꯥꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯤꯑꯣꯏꯕꯅ ꯃꯤꯑꯣꯏꯕ ꯍꯥꯠꯄ, ꯃꯤꯑꯣꯏꯕꯅ ꯃꯤꯑꯣꯏꯕꯒꯤ ꯃꯥꯡꯅꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯁꯤꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯛ ꯉꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯕꯛꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕ, ꯑꯩꯅ ꯑꯁꯨꯝꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯑꯁꯤ ꯃꯁꯤ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯅ ꯈꯪꯅ ꯑꯗꯨꯝ ꯅꯝꯁꯤꯟꯗꯨꯅ ꯆꯠꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯁꯣꯏꯔꯦ, ꯅꯪꯒꯤꯗꯣ ꯑꯁꯤ ꯁꯦꯝꯗꯣꯛꯎ, ꯑꯁꯤ ꯂꯥꯜꯂꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤꯃꯠꯇ ꯇꯥꯛꯊꯣꯛꯇꯕ, ꯍꯥꯏꯗꯣꯛꯇꯅ ꯈꯥꯡꯖꯤꯜꯂꯒ ꯊꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗ ꯕꯦꯁ ꯇꯧꯖꯗꯨꯅ ꯄꯨꯊꯣꯛꯆꯕ ꯋꯥꯔꯤꯅꯤ ꯍꯤꯡꯆꯥꯕꯤꯔ ꯄꯣꯠꯁꯦꯝꯂꯥ꯫ ꯃꯇꯝ ꯑꯁꯦ ꯆꯍꯤ 30ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯃꯥꯏꯕ ꯑꯣꯏꯅꯤꯡꯕꯅ ꯉꯥꯎꯔꯕ ꯅꯨꯄꯥ ꯑꯃꯈꯛ, ꯃꯥꯒꯤ ꯃꯃꯤꯡ ꯃꯥꯏꯃꯨ꯫ ꯑꯣꯖꯥ ꯀꯌꯥ ꯑꯃ ꯇꯥꯟꯅꯈꯤ, ꯑꯣꯖꯥ ꯀꯌꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯑꯃꯥꯏꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯇꯝꯂꯤꯕ ꯑꯃꯥꯏꯕꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯑꯅꯥꯕꯁꯤꯡ ꯂꯥꯌꯦꯡꯅꯕ, ꯀꯅꯥꯒꯨꯝꯕꯁꯤꯡ ꯂꯥꯏꯌꯣꯛ ꯇꯤꯟꯅꯣꯛ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯌꯦꯡꯅꯕ ꯑꯅꯥꯕ ꯂꯥꯌꯦꯡꯕꯗꯨꯒꯤ ꯑꯃꯥꯏꯕ ꯈꯨꯇꯝ ꯑꯗꯨ ꯅꯠꯇꯦ ꯃꯥꯅ ꯍꯦꯟꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯂꯥꯏ ꯁꯥꯟꯅꯕ, ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯀꯧꯕ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯀꯌꯥ ꯑꯁꯤꯗꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯕ ꯃꯤꯑꯣꯏꯅꯤ꯫ ꯍꯣꯠꯅꯕꯨ ꯍꯣꯠꯅꯔꯕꯗꯤ ꯈꯔ ꯃꯈꯩꯗꯤ ꯃꯍꯩ ꯐꯪꯉꯤ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗꯁꯨ ꯊꯣꯛꯂꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯑꯁꯨꯝꯅ ꯍꯩꯒꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯁꯦ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡꯗ ꯍꯦꯛ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯥꯅ ꯇꯝꯖꯔꯨꯕ, ꯃꯥꯅ ꯍꯩꯔꯨꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯍꯦꯛ ꯃꯥꯅ ꯆꯥꯡ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯍꯣꯠꯅꯖꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥꯏ ꯌꯥꯎꯔꯕ, ꯁꯤꯔꯤꯕ ꯈꯨꯁꯤ ꯑꯁꯤꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯕ ꯑꯣꯏꯔꯕ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯥꯡꯖ ꯅꯨꯃꯤꯠꯀꯨꯝꯕ ꯇꯥꯕ ꯇꯥꯔꯕꯗꯤ ꯑꯃꯥꯏꯕ ꯃꯥꯏꯃꯨ ꯑꯁꯤ ꯂꯩꯐꯝ ꯁꯨꯈꯪ ꯈꯪꯗꯦ꯫ ꯁꯤꯔꯤꯕ ꯃꯤ ꯑꯁꯤꯒꯤ ꯄꯣꯠꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯊꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯐꯨꯝꯂꯤꯕ ꯃꯥꯒꯤ ꯃꯪ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃ ꯂꯥꯛꯏ꯫ ꯑꯗꯨꯒ ꯁꯔꯨ ꯃꯆꯦꯠ ꯈꯪꯗꯦ, ꯎꯟꯁꯥ ꯃꯆꯦꯠ ꯑꯃꯠꯇꯕꯨ ꯑꯣꯏꯔꯕꯁꯨ ꯐꯪꯅꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕ ꯑꯃꯥꯏꯕ ꯃꯥꯏꯃꯨꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯊꯣꯛꯄ ꯍꯣꯠꯅꯗꯨꯅ ꯀꯔꯤꯅꯣ ꯃꯍꯩ ꯆꯪꯌꯦꯡ ꯀꯌꯥ ꯑꯃ ꯌꯦꯡꯕ ꯃꯥꯏꯃꯨꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯦ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯛꯂꯦ꯫ ꯃꯥꯏꯃꯨꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯏꯪꯈꯣꯜ ꯊꯪꯅꯅ ꯍꯦꯛ ꯅꯛꯅ ꯂꯩꯕ ꯌꯨꯝ ꯑꯃ ꯍꯥꯏꯔꯒꯗꯤ ꯕꯤꯗꯨꯒꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯌꯨꯝ ꯑꯁꯤꯅꯤ꯫ ꯕꯤꯗꯨꯒꯤ ꯅꯨꯄꯤꯅ ꯃꯦꯝꯃ ꯀꯧꯏ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯆꯍꯤ 13-15ꯔꯣꯝ ꯆꯠꯂꯛꯂꯕꯤ ꯂꯩꯃ ꯀꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯂꯩ꯫ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗꯗꯤ ꯃꯥꯏꯃꯨꯅ ꯐꯅ ꯀꯟꯅ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯇꯧꯕ, ꯃꯥꯅ ꯁꯤꯒꯨꯝꯕ ꯁꯥꯟꯅꯕꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯐꯥꯎꯕ ꯈꯪꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡ ꯃꯤ ꯂꯩꯇꯕ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯊꯣꯛꯂꯒ ꯃꯥꯅ ꯁꯨꯝꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯥꯏꯃꯨꯁꯦ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡꯗ ꯆꯠꯄꯅꯆꯤꯡꯕ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯃꯍꯥꯛ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯖꯥꯎ ꯑꯁꯤꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯑꯆꯧꯕ ꯏꯪꯈꯣꯜ ꯂꯝꯍꯥꯡ ꯑꯃ ꯂꯩꯔꯤ꯫ ꯃꯁꯤꯗ ꯑꯣꯏꯅ ꯃꯍꯥꯛꯅ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯊꯣꯛꯂꯒ ꯑꯁꯤꯒꯨꯝꯕ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯧꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯍꯥꯟꯅꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯒ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡ ꯆꯠꯄꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯂꯩꯔꯛ ꯑꯁꯤꯒꯤ ꯑꯁꯣꯝ ꯊꯪꯕꯗꯁꯨ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ꯫ ꯃꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯃꯌꯨꯝ ꯁꯥꯔꯒ ꯂꯩꯈ꯭ꯔꯕꯅꯤ꯫ ꯌꯨꯝ ꯍꯣꯡꯈꯤꯕꯁꯨ ꯍꯟꯗꯛ ꯀꯨꯏꯗ꯭ꯔꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤꯒꯅ ꯍꯦꯛ ꯍꯣꯡꯈꯤꯕ ꯃꯇꯝ ꯑꯁꯤꯗꯒꯤꯅꯤ ꯃꯥꯏꯃꯨꯅ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯡꯂꯣꯝꯗ ꯆꯠꯂꯒ ꯃꯥꯅ ꯄꯥꯝꯖꯕ, ꯃꯥꯅ ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯔꯛꯂꯤꯕ꯫ ꯃꯆꯥꯅꯨꯄꯥꯅꯕꯨꯗꯤ ꯑꯁꯣꯝꯗ ꯄꯨꯟꯅ ꯂꯩꯁꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯏꯃꯨꯅ ꯌꯥꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯑꯗꯨꯝ ꯌꯨꯝꯖꯥꯎ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯩ ꯁꯪꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯅꯤꯡꯂꯣꯝꯗ ꯆꯠꯂꯒ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕꯁꯦ ꯅꯣꯡꯃꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯑꯃ ꯇꯥꯔꯨꯔꯦ꯫ ꯃꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯂꯩꯃ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯃꯍꯥꯛꯅ ꯏꯌꯣꯡꯗ ꯐꯤ ꯁꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯄꯥꯕꯨꯡꯗꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯌꯨꯝꯗ ꯄꯥꯛ ꯂꯩꯇꯦ꯫ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯊꯕꯛ ꯁꯨꯕ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯄ ꯃꯤꯑꯣꯏꯅꯤ꯫ ꯃꯃꯥ ꯃꯦꯝꯃꯅꯗꯤ ꯃꯆꯥꯅꯨꯄꯤ ꯂꯩꯃꯗ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯐꯤ ꯁꯥꯕꯒꯤ ꯊꯕꯛꯇꯨ ꯇꯧꯒꯅꯨ, ꯅꯁꯥꯗꯨ ꯌꯥꯝꯅ ꯋꯥꯒꯅꯤ ꯍꯥꯏ꯫ ꯑꯗꯨꯕꯨ
ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕꯤ ꯃꯊꯧꯅꯥ ꯐꯕꯤ ꯂꯩꯃꯅꯤ ꯃꯃꯥꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯂꯣꯏꯗꯧꯔꯦ ꯍꯥꯏꯔꯒ ꯑꯁꯨꯝ ꯃꯈꯥ ꯁꯝꯊꯕꯤ ꯅꯨꯄꯤꯅꯤ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯃꯇꯝ ꯈꯔ ꯊꯦꯡꯅ ꯃꯍꯥꯛ ꯑꯁꯦ ꯐꯤ ꯁꯥꯔꯦ ꯃꯥꯅ ꯐꯤ ꯁꯨꯝ ꯁꯥꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯥꯗ ꯈꯣꯡꯍꯥꯝꯇꯣ ꯍꯥꯝꯇꯣꯅꯤꯡꯕꯁꯦ ꯐꯥꯎꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯐꯤ ꯁꯥꯕ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯥꯇꯦꯟ ꯊꯥꯎꯃꯩ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯃꯈꯣꯡ ꯍꯥꯝꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯑꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯦꯇꯤꯜ ꯑꯗꯣ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯆꯦꯛꯄꯜ ꯑꯃꯠꯇꯅꯤ ꯈꯜꯂꯤꯕ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯩꯉꯥꯟ ꯃꯆꯥ ꯑꯃ ꯉꯥꯜꯂꯒ ꯀꯔꯤꯒꯨꯝꯕ ꯃꯨꯔꯨꯝ ꯈꯔ ꯁꯣꯜꯂꯤꯕꯁꯦ ꯃꯥꯅ ꯇꯥꯔꯝꯃꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯂꯩꯃ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯂꯦꯇꯤꯜ ꯂꯣꯝꯗ ꯆꯪꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯆꯦꯛꯄꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯀꯅꯥꯅ ꯁꯣꯜꯂꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯌꯦꯡꯗꯧ ꯄꯥꯝꯕꯤꯁꯨ ꯌꯥꯝꯅ ꯍꯧꯔꯤ ꯌꯦꯡꯗꯧ ꯄꯥꯝꯕꯤ ꯌꯥꯝꯅ ꯍꯧꯔꯕꯁꯨ ꯃꯥꯒꯤ ꯃꯀꯣꯛꯇꯨ ꯇꯤꯡꯈꯠꯂꯒ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯃꯤ ꯑꯗꯨꯗꯤ ꯃꯁꯛ ꯎꯕꯗꯤ ꯉꯝꯗ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯐꯝꯂꯒ ꯂꯩ ꯍꯥꯏꯕꯗꯤ ꯃꯥꯅ ꯈꯪꯂꯦ ꯑꯁꯨꯝꯅ ꯂꯩꯔꯣꯟ ꯌꯥꯝꯅ ꯁꯣꯜꯂꯤꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯨꯠ ꯑꯗꯨꯅ ꯐ꯭ꯔꯪ ꯀꯟꯊꯣꯛꯂꯤꯕꯗꯨꯗꯤ ꯂꯩꯃꯅ ꯎꯔꯝꯃꯤ ꯃꯁꯤꯒꯤ ꯎꯕꯁꯤꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯀꯩꯅꯣꯅꯦ ꯀꯅꯥꯅꯣ ꯁꯤꯕꯣ ꯀꯅꯥꯅꯣ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ ꯁꯤꯕꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯃꯁꯦ ꯋꯥꯈꯜ ꯈꯟꯖꯥꯟꯅꯩ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯝꯂꯕꯁꯨ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯝꯂꯕꯁꯨ ꯃꯍꯥꯛꯁꯦ ꯃꯈꯣꯡ ꯍꯥꯝꯅꯤꯡꯕ ꯍꯦꯟꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛ ꯂꯦꯇ꯭ꯔꯤꯟ ꯆꯪꯈ꯭ꯔꯦ ꯃꯥꯅ ꯃꯅꯨꯡꯗ ꯂꯩꯔꯕꯁꯨ ꯇꯥꯟꯖꯥ ꯑꯁꯤꯗꯤ ꯃꯤ ꯑꯌꯥꯝꯕ ꯇꯨꯝꯅꯈꯤꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯁꯣꯝꯗ ꯁꯣꯜꯂꯤꯕ ꯉꯥꯡꯂꯤꯕ ꯀꯌꯥꯁꯦ ꯃꯥꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯡ ꯍꯥꯝꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯔꯛꯂꯕ ꯇꯨꯡꯗ ꯃꯍꯥꯛꯁꯦ ꯌꯨꯝꯂꯣꯝꯗ ꯂꯥꯛꯇꯦ ꯑꯃꯨꯛꯀꯁꯨ ꯆꯦꯛꯄꯜ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯞꯅ ꯄꯥꯛꯊꯗꯨꯅ ꯌꯦꯡꯉꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯁꯨꯡꯂꯣꯏ ꯂꯣꯏꯕ ꯅꯥꯏꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯅ ꯑꯁꯨꯝꯅ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯆꯦꯛꯄꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯌꯥꯝꯅ ꯀꯟꯅ ꯂꯩꯔꯣꯟ ꯇꯤꯜꯂꯣꯟ ꯁꯣꯜꯂꯤꯕ ꯑꯃꯥꯏꯕ ꯃꯥꯏꯃꯨꯅ ꯃꯥꯅ ꯃꯩꯖꯥꯎ ꯑꯃ ꯊꯥꯒꯠꯂꯗꯨꯅ ꯀꯕꯣꯛꯄꯨ ꯂꯪꯁꯤꯟꯕꯅꯦ ꯊꯥꯎꯕꯨ ꯍꯩꯖꯤꯟꯕꯅꯦ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯁꯤꯗ ꯃꯩꯖꯥꯎ ꯑꯁꯤ ꯕ꯭ꯔꯪ ꯀꯟꯅ ꯆꯥꯈꯠꯂꯛꯄ ꯃꯇꯧ ꯑꯁꯤꯗ ꯂꯩꯃꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯀꯔꯤꯑꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅꯗꯤ ꯂꯥꯎꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯎꯔꯒ ꯃꯇꯧ ꯑꯁꯤ ꯌꯥꯝꯅ ꯀꯤꯕ ꯍꯦꯜꯂꯛꯄꯗꯒꯤ ꯂꯩꯃꯁꯦ ꯃꯍꯥꯛ ꯌꯨꯝꯂꯣꯝ ꯇꯝꯅ ꯂꯥꯛꯈꯤ ꯑꯃꯥꯏꯕ ꯃꯥꯏꯃꯨꯗꯤ ꯑꯗꯨꯝꯅ ꯃꯥꯅ ꯂꯥꯎꯔꯤꯕꯁꯦ ꯇꯥꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯂꯩꯃ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯐꯤ ꯁꯥꯕ ꯍꯧꯔꯔꯦ ꯉꯥꯏꯍꯥꯛꯇꯪ ꯃꯇꯧ ꯑꯗꯨ ꯎꯔꯝꯂꯕꯁꯨ ꯃꯁꯥꯗ ꯈꯖꯤꯛꯇꯪ ꯑꯀꯤ ꯇꯨꯖꯨꯡ ꯐꯥꯎꯔꯝꯂꯕꯁꯨ ꯃꯈꯥ ꯇꯥꯅ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯃꯠꯇ ꯈꯟꯗꯦ ꯑꯃꯨꯛ ꯃꯍꯥꯛ ꯐꯤ ꯁꯥꯔꯔꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯌꯦꯡꯂꯨꯔꯤꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯥꯏꯕ ꯃꯥꯏꯃꯨꯅ ꯑꯁꯣꯝꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯃꯠꯇ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗ꯭ꯔꯦ ꯃꯥꯒꯤ ꯁꯥꯔꯣꯏꯁꯤꯡ ꯑꯁꯦ ꯀꯣꯏꯔꯥꯡ ꯂꯥꯡꯕꯗꯧꯅ ꯀꯣꯏꯆꯠ ꯆꯠꯄꯗꯧꯅ ꯇꯧꯔꯛꯏ ꯑꯃꯥꯏꯕ ꯃꯥꯏꯃꯨꯅ ꯃꯈꯣꯏꯕꯨ ꯐꯅ ꯀꯟꯅ ꯐꯥꯖꯤꯟꯅꯕ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯇꯣꯞꯄꯁꯤꯗ ꯆꯠꯅꯤꯡꯕꯒꯤ ꯃꯑꯣꯡ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ ꯃꯥꯏꯃꯨ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯑꯁꯦ ꯀꯥꯏꯔꯛꯂꯦ ꯑꯁꯣꯝꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤ ꯐꯤ ꯁꯥꯅ ꯂꯩꯃꯅ ꯈꯜꯂꯤ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯕꯨ ꯇꯥ ꯃꯥꯏꯃꯨ ꯅꯠꯇ꯭ꯔꯥꯅꯤ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯃꯈꯣꯏꯒꯤ ꯂꯥꯏ ꯁꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛꯂꯅꯤ ꯅꯠꯇ꯭ꯔꯒ ꯇꯥ ꯃꯥꯏꯃꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯅ ꯇꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯁꯤ ꯈꯟꯕꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯈꯟꯖꯥꯟꯅꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯂꯩꯃꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛ ꯆꯪꯂꯛꯄꯒꯤ ꯁꯅꯤꯟ ꯁꯧꯝ ꯑꯁꯤ ꯂꯩꯃꯅ ꯐꯪꯂꯝꯃꯤ ꯃꯁꯤꯒꯤ ꯁꯧꯝ ꯑꯁꯤ ꯐꯪꯕꯗꯒꯤ ꯂꯩꯃ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯌꯦꯡꯉꯤ ꯃꯥꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯔꯤꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯪꯂꯤꯕ ꯁꯧꯝ ꯑꯁꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯑꯁꯨꯝꯅ ꯃꯥꯅ ꯐꯪꯈꯤꯕꯗꯤ ꯇꯧꯗꯦ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯩꯅꯣꯅꯦ ꯋꯥꯈꯜ ꯑꯁꯤ ꯈꯟꯖꯥꯟꯅꯔꯛꯏ ꯑꯀꯤꯕ ꯍꯦꯜꯂꯛꯏ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯁꯦ ꯐꯤ ꯁꯥꯕ ꯂꯦꯞꯇꯨꯅ ꯀꯣꯏꯔꯦ ꯂꯩꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯍꯧꯔꯔꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗꯁꯨ ꯃꯥꯡꯒꯣꯟ ꯐꯛꯂꯥꯡ ꯑꯁꯤꯒꯤ ꯅꯥꯀꯟ ꯌꯦꯅꯈꯥꯔꯣꯝꯗꯁꯨ ꯈꯣꯡꯅ ꯁꯤꯠ ꯆꯠꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯁꯤ ꯃꯥꯅ ꯇꯥꯕ ꯍꯧꯔꯛꯏ ꯑꯃꯨꯛ ꯆꯞ ꯂꯦꯞꯇꯨꯅ ꯃꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯂꯩꯃꯅ ꯇꯥꯔꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯁꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ ꯌꯥꯝꯅ ꯊꯨꯅ ꯀꯨꯝꯊꯩ ꯑꯗꯨꯒ ꯂꯥꯇꯦꯟ ꯊꯧꯃꯩꯁꯨ ꯂꯩꯔꯤꯕꯅꯤꯅ ꯑꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯥꯅ ꯌꯦꯡꯉꯤ ꯎꯗꯦ ꯀꯔꯤꯃꯠꯇ ꯂꯩꯕ ꯎꯗꯦ ꯑꯗꯨꯕꯨ ꯁꯥꯎꯝꯗꯤ ꯇꯠꯇꯅ ꯐꯪꯉꯤ ꯃꯥꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯂꯦꯞꯄꯒꯨꯝꯕ ꯁꯣꯔ ꯍꯣꯟꯕꯒꯨꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯃꯨꯛꯁꯨ ꯃꯥꯅ ꯐꯪꯅꯔꯤ ꯌꯥꯝꯅ ꯊꯨꯅ ꯑꯣꯟꯊꯣꯛꯏ ꯑꯗꯨꯒ ꯌꯦꯡꯉꯤ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯗꯅ ꯀꯔꯤꯃꯠꯇ ꯂꯩꯇꯕ ꯑꯗꯨꯒ ꯁꯅꯤꯟ ꯁꯧꯝ
ꯆꯠꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯟꯒꯨꯝꯕ ꯁꯣꯔ ꯍꯣꯟꯕꯒꯨꯝꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯕ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯂꯩꯃꯁꯤ ꯍꯟꯗꯛꯃꯛꯇꯤ ꯁꯥꯊꯤꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯏ꯫ ꯄꯟꯊꯗꯦ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛ ꯑꯁꯤ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯌꯨꯝꯒꯤ ꯊꯣꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯇꯨꯃꯤꯟꯅ ꯇꯨꯝꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯃꯥꯁꯨ ꯍꯧꯗꯣꯛꯈꯤꯗ꯭ꯔꯦ, ꯃꯃꯥꯗ ꯋꯥ ꯑꯃꯇ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯈꯜꯂꯤ, ꯀꯔꯤꯅꯣ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯀꯔꯤꯃꯇ ꯇꯧꯗ꯭ꯔꯒ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯁꯣꯏꯔꯣꯏ, ꯑꯩꯅ ꯉꯁꯥꯏ ꯎꯈꯤꯕꯗꯣ ꯂꯥꯏ ꯁꯥꯟꯅꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒꯤ ꯂꯥꯏ ꯁꯥꯟꯅꯕꯗꯨꯅ ꯑꯁꯣꯝ ꯅꯥꯀꯟꯅ ꯇꯝꯅꯍꯜꯂꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯈꯪꯒꯅꯤ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯗꯤ ꯏꯃꯥꯗ ꯍꯥꯏꯒꯦ, ꯏꯃꯥꯗ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯤ꯫ ꯂꯩꯃꯗꯤ ꯇꯨꯝꯕꯁꯨ ꯃꯥꯒꯤ ꯃꯃꯥꯒ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯗꯦ꯫ ꯃꯥꯒꯤ ꯀꯥ ꯇꯣꯉꯥꯟꯅ ꯂꯩ꯫ ꯀꯥꯁꯤꯗ ꯃꯥ ꯃꯇꯣꯝꯇ ꯇꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯨꯔꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛ ꯑꯗꯨꯝ ꯎꯏꯊꯈ꯭ꯔꯦ꯫ ꯑꯍꯤꯡ ꯃꯇꯝ ꯐꯅꯌꯥꯝꯅ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯂꯩꯃꯕꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯂꯩꯃ ꯂꯩꯃ ꯍꯥꯏꯗꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯧꯔꯛꯂꯤꯕꯁꯤ ꯂꯩꯃ ꯃꯤꯠ ꯈꯖꯤꯛ ꯈꯖꯤꯛ ꯁꯤꯡꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯇꯥꯔꯝꯃꯤ꯫ ꯀꯅꯥꯅꯣ? ꯀꯅꯥꯅꯣ ꯀꯧꯔꯤꯁꯤꯕꯣ? ꯀꯅꯥꯅꯣ? ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯤ ꯑꯗꯨꯝ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯃꯨꯛ ꯀꯧꯔꯒ ꯃꯥꯒꯤ ꯀꯥꯗꯨꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯈꯣꯠꯄꯒꯨꯝꯕ ꯑꯗꯨꯝ ꯇꯧꯔꯔꯤ꯫ ꯂꯩꯃ ꯍꯟꯗꯛꯃꯛꯇꯤ ꯃꯥꯒꯤ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯃꯤꯄꯥꯏꯕꯁꯤ ꯌꯥꯝꯅ ꯍꯦꯜꯂꯛꯏ꯫ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯄꯥꯟꯂꯣꯝꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ, ꯃꯉꯣꯟꯗ ꯀꯧꯔꯤꯕ ꯀꯌꯥ ꯑꯁꯤ ꯌꯥꯝꯅ ꯃꯨꯟꯅ ꯐꯖꯅ ꯇꯥꯔꯔꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯁꯥꯊꯤꯕ ꯍꯦꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯁꯦ ꯑꯀꯤꯕ ꯌꯥꯝꯅ ꯍꯦꯟꯕꯁꯤꯅ ꯃꯥꯒꯤ ꯃꯃꯥꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯏ꯫ ꯃꯃꯥꯁꯨ ꯑꯗꯨꯝꯅ ꯃꯆꯥꯅꯨꯄꯤ ꯂꯩꯃꯅ ꯏꯐꯤꯡ ꯐꯤꯡꯅ ꯀꯟꯅ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯏ꯫ "ꯏꯕꯦꯝꯃ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯨꯅ ꯂꯦꯡꯍꯟ ꯂꯦꯡꯍꯟ ꯍꯪꯉꯤ꯫ ꯂꯩꯃꯗꯤ ꯐꯃꯨꯡ ꯀꯥꯆꯤꯜ ꯑꯃꯗ ꯐꯩꯖꯨꯞ ꯑꯗꯨ ꯀꯟꯅ ꯁꯨꯞꯆꯤꯜꯂꯒ ꯀꯤꯅ ꯀꯤꯅ ꯈꯥꯡꯂꯤꯕ ꯃꯇꯧ ꯑꯁꯤ ꯃꯃꯥꯅ ꯎꯔꯔꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯑꯁꯨꯝꯅ ꯇꯧꯕꯁꯨ ꯅꯠꯇꯦ꯫ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯃꯥꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯛꯂꯤꯕ ꯍꯨꯃꯥꯡ ꯀꯥꯔꯕ ꯁꯝꯂꯥꯡ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯍꯨꯒꯠꯄꯤꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯪꯅꯔꯤ꯫ ꯃꯃꯥꯅ ꯐꯅ ꯍꯪꯂꯕꯁꯨ ꯂꯩꯃ ꯄꯥꯎꯈꯨꯝ ꯄꯤꯕ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯃꯁꯥꯗ ꯑꯀꯤꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯃꯉꯣꯟꯗ ꯉꯁꯥꯏ ꯃꯈꯩ ꯀꯧꯔꯛꯈꯤꯕ, ꯐꯛꯂꯥꯡꯗ ꯈꯣꯠꯂꯛꯈꯤꯕ ꯀꯌꯥ ꯑꯁꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯆꯨꯔꯒ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯒꯤ ꯋꯥ ꯑꯁꯤ ꯃꯉꯣꯟꯗ ꯀꯔꯤꯃꯇ ꯆꯪꯈꯤꯗ꯭ꯔꯦ꯫ ꯃꯄꯥꯕꯨꯡꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯝ ꯊꯦꯡꯂꯕ ꯇꯥꯟꯖꯥꯁꯤꯗ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯃꯥꯅ ꯃꯥꯕꯨ ꯊꯦꯝ ꯊꯦꯝꯗꯨꯅ ꯂꯥꯏꯀꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯄꯥꯟꯂꯣꯝꯗꯁꯨ ꯍꯨꯏꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯇꯥꯔꯔꯤ꯫ ꯃꯆꯥꯅꯨꯄꯤꯗꯤ ꯇꯔꯪ ꯃꯂꯪ ꯑꯃꯅꯤ꯫ ꯃꯃꯥꯗꯤ ꯇꯥꯔꯔꯤ꯫ ꯃꯃꯥ ꯈꯪꯉꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯔꯦ, ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯔꯦ, ꯅꯠꯇ꯭ꯔꯒ ꯃꯆꯥꯅꯨꯄꯤꯗ ꯑꯀꯤ ꯇꯨꯖꯨꯡ ꯐꯥꯎꯕ ꯌꯥꯕ ꯂꯥꯏ ꯇꯤꯟꯅꯆꯤꯡꯕ ꯑꯣꯛꯅꯕ ꯌꯥꯎꯔꯕ ꯖꯥꯠꯂꯥ ꯍꯥꯏꯕꯁꯤ ꯃꯃꯥꯅ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯍꯨꯏꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯤꯕꯁꯤꯗꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯇꯧꯔꯝꯂꯤꯕ ꯑꯃꯥꯏꯕ ꯃꯥꯏꯃꯨꯁꯨ ꯃꯥꯒꯤ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯅ ꯀꯣꯏꯆꯠ ꯆꯠꯄ, ꯀꯣꯏꯔꯥꯡ ꯂꯥꯡꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯦ ꯑꯁꯣꯝꯗ ꯐꯥꯎꯖꯤꯜꯂꯛꯄꯅꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯥꯅ ꯌꯦꯡꯕ ꯆꯪꯂꯛꯄꯅꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯃꯨꯡꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ, ꯃꯈꯣꯏꯅ ꯄꯥꯈꯠꯄꯒꯤ ꯃꯇꯧ ꯀꯌꯥ ꯑꯁꯤ ꯃꯥꯏꯃꯨꯅ ꯈꯔ ꯂꯥꯞꯇꯛꯅ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤ ꯇꯥꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯥꯁꯨ ꯈꯪꯂꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯃꯥꯒꯤ ꯁꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯍꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯕꯗꯒꯤ ꯇꯨꯃꯤꯟꯅ ꯇꯁꯥ ꯃꯍꯥꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯌꯨꯝ ꯌꯧꯔꯕ ꯇꯨꯡꯗ ꯑꯃꯥꯏꯕ ꯃꯥꯏꯃꯨ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ꯫ ꯀꯔꯝ ꯇꯧꯅꯤ? ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯅ ꯈꯪꯅꯔꯛꯄꯗ ꯃꯇꯥꯔꯤꯗꯣ꯫ ꯑꯩꯗꯤ ꯀꯔꯤ ꯇꯧꯅꯤ? ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯃꯥꯁꯤ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯉꯟꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯃꯥꯏꯃꯨ ꯑꯁꯤ ꯉꯔꯥꯡꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗꯁꯨ ꯄꯣꯊꯥꯕ ꯌꯥꯗꯕꯅꯤꯅ ꯌꯥꯝꯅ ꯉꯟꯅ ꯃꯍꯥꯛꯁꯤ ꯂꯩꯃ ꯈꯣꯏꯗ ꯂꯥꯛꯑꯝꯃꯤ꯫ ꯂꯩꯃꯁꯨ ꯉꯔꯥꯡꯒꯤ ꯀꯤꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯇꯨꯝꯊꯕ ꯌꯥꯗꯕꯁꯤꯅ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯁꯤ ꯇꯨꯝꯊꯈꯤꯕꯅꯤ꯫ ꯃꯃꯥꯅ ꯃꯥꯕꯨ ꯁꯪꯕꯤꯗꯨꯅ ꯇꯨꯝꯍꯟꯕꯅꯤ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯑꯗꯨꯅ ꯃꯥꯏꯃꯨꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯇꯥꯅꯕ ꯃꯤ ꯂꯩꯕ꯭ꯔꯥ, ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯀꯧꯔꯝꯃꯤ꯫ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯦꯝꯃꯁꯨ ꯇꯥꯔ ꯃꯥꯜꯂꯦ ꯊꯣꯔꯛꯏ꯫
ꯃꯥꯏꯃꯨꯕꯨ ꯍꯦꯛ ꯎꯕꯗ ꯃꯦꯝꯃꯅ ꯇꯥꯗ ꯀꯔꯤ ꯂꯩꯔꯒꯦ ꯌꯥꯝꯅ ꯉꯟꯅ ꯍꯥꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯃꯨꯅ ꯉꯥꯏꯈꯣꯅꯦ, ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯍꯨꯏꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯕꯗꯨ ꯅꯈꯣꯏꯕꯨ ꯇꯥꯗꯕ꯭ꯔꯥꯅꯦ? ꯑꯩꯗꯤ ꯀꯅꯥ ꯀꯅꯥ ꯍꯨꯔꯥꯟꯕ ꯂꯥꯛꯂꯕꯅꯣ ꯍꯥꯗꯨꯅ ꯑꯩꯒꯤ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯄꯥꯏꯗꯨꯅ ꯂꯩꯔꯛ ꯈꯨꯟꯁꯥꯡꯁꯤꯗ ꯆꯠꯂꯒ ꯌꯦꯡꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯁꯨ ꯂꯩꯕ ꯎꯗꯦ꯫ ꯑꯩꯅ ꯑꯩꯒꯤ ꯃꯥꯡꯒꯣꯟꯗ ꯂꯦꯞꯄ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗꯁꯨ ꯀꯟꯅ ꯀꯟꯅ ꯂꯥꯎꯅꯕꯒꯨꯝꯕ ꯋꯥ ꯈꯔ ꯉꯥꯡꯅꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯑꯩꯅ ꯇꯥꯏ꯫ ꯑꯍꯤꯡ ꯑꯊꯦꯡꯕ ꯃꯇꯝꯅꯒ ꯑꯣꯏꯕꯅꯤꯅ ꯅꯣꯡꯉꯥꯜꯂꯒ ꯍꯪꯂꯒꯦ ꯍꯥꯗꯨꯅ ꯑꯩꯁꯨ ꯂꯥꯛꯈꯤꯗꯕꯅꯤ꯫ ꯑꯗꯨ ꯅꯈꯣꯏꯕꯨ ꯀꯔꯤ ꯀꯔꯤ ꯊꯣꯛꯈꯤꯅꯤ, ꯀꯔꯤ ꯇꯧꯒꯤꯅꯤ ꯍꯥꯗꯨꯅ ꯃꯥꯅ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯗꯨꯅ ꯋꯥ ꯍꯪꯂꯝꯃꯤ꯫ ꯋꯥꯗꯨ ꯍꯪꯂꯛꯄꯗꯒꯤꯗꯤ ꯃꯦꯝꯃꯁꯨ ꯑꯍꯤꯡ ꯑꯊꯦꯡꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯃꯥꯅꯁꯨ ꯑꯃꯥꯏꯕ ꯃꯥꯏꯃꯨꯗ ꯈꯪꯗꯕꯅꯤꯅ ꯂꯣꯏꯅ ꯇꯝꯂꯝꯃꯤ, ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯅꯨꯄꯥꯁꯨ ꯂꯩꯇꯕꯅꯤꯅ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯦ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯑꯩꯁꯨ ꯑꯃꯥꯏꯕ ꯑꯃꯇꯪꯗꯤ ꯀꯧꯔꯒꯦ ꯍꯥꯗꯨꯅ ꯈꯟꯕꯅꯤ꯫ ꯃꯥꯏꯃꯨꯕꯨꯗꯤ ꯑꯃꯥꯏꯕ ꯑꯣꯏ, ꯑꯁꯤꯒꯨꯝꯕ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛ ꯇꯧꯏ, ꯂꯥꯏꯇꯤꯟ ꯁꯥꯟꯅꯩ ꯍꯥꯏꯕꯁꯤꯗꯤ ꯃꯦꯝꯃꯅ ꯈꯪꯗꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯕꯅꯤ꯫ ꯃꯥꯏꯃꯨꯅꯁꯨ ꯈꯨꯝꯃꯤ, ꯑꯣ ꯌꯦꯡꯉꯣ ꯌꯦꯡꯉꯣ, ꯑꯉꯥꯡ ꯑꯗꯨꯅ ꯀꯤꯔꯤꯕꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯍꯥꯛꯇꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯊꯦꯡꯅꯁꯨ ꯐꯤ ꯁꯥꯏ ꯍꯥꯏꯕꯗꯥꯏꯅꯦ꯫ ꯃꯦꯝꯃꯅ ꯍꯥꯗꯨꯅ ꯈꯨꯝꯃꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯇꯩ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ, ꯅꯈꯣꯏ ꯐꯖꯅ ꯌꯦꯡꯉꯨꯀꯣ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯃꯥꯏꯃꯨ ꯑꯁꯦ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯦꯝꯃ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯀꯅꯥ ꯑꯍꯩꯕ ꯃꯥꯏꯕ ꯂꯩ ꯍꯥꯗꯨꯅ ꯃꯍꯥꯛꯅ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯈꯪꯕꯁꯤꯡꯗꯒꯤꯁꯨ ꯄꯥꯎ ꯂꯧꯔꯒ ꯃꯍꯥꯛꯅ ꯑꯃꯥꯏꯕꯁꯤꯗ ꯄꯥꯎ ꯄꯤꯔꯨꯔꯦ꯫ ꯑꯃꯥꯏꯕꯁꯦ ꯑꯌꯨꯛꯀꯤꯗ ꯂꯥꯛꯄ ꯅꯪꯂꯔꯣꯏ, ꯅꯨꯡꯊꯤꯜ ꯂꯥꯛꯀꯦ ꯍꯥꯗꯨꯅ ꯄꯥꯎ ꯄꯤꯔꯛꯏ꯫ ꯃꯦꯝꯃꯅ ꯆꯠꯈꯤꯕ ꯃꯥꯅ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯃꯥꯏꯃꯨꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯩ꯫ ꯊꯣꯡꯒꯥꯟ ꯃꯆꯤꯟꯗ ꯉꯥꯏꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯎꯅꯔꯨꯔꯕ꯭ꯔꯥ? ꯀꯔꯤ ꯍꯥꯏꯔꯛꯏ ꯍꯥꯗꯨꯅ ꯍꯪꯉꯤ꯫ ꯃꯦꯝꯃꯅ ꯑꯃꯗꯤ ꯄꯥꯎ ꯄꯤꯔꯨꯔꯦ, ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯀꯦ ꯍꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯥꯅ ꯀꯔꯤ ꯑꯣꯛꯅꯔꯤꯕꯅꯣ, ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯒꯅꯤ ꯍꯥꯗꯨꯅꯁꯨ ꯇꯝꯃꯛꯏ꯫ ꯃꯥꯏꯃꯨꯅ ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯩꯁꯨ ꯂꯥꯡꯇꯛꯅꯕꯁꯤꯅ ꯈꯪꯅꯤꯡꯗꯨꯅ ꯍꯪꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯏꯃꯨ ꯃꯥꯒꯤ ꯌꯨꯝꯂꯣꯝ ꯇꯝꯅ ꯆꯠꯂꯛꯏ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯥꯏꯃꯨ ꯑꯃꯨꯛ ꯍꯟꯅ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕ, ꯂꯥꯏ ꯀꯧꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯀꯔꯝꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯊꯦꯡꯅꯈꯤꯕꯅꯣ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯔꯝꯕꯅꯣ ꯍꯥꯏꯕꯁꯤ ꯉꯔꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯗꯕ ꯁꯔꯣꯏꯁꯤꯡ ꯑꯁꯤ ꯃꯥꯅ ꯀꯧꯔꯔꯦ, ꯑꯗꯨꯒ ꯋꯥ ꯍꯪꯅꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯥꯏꯃꯨꯅꯁꯨ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯔꯦ, ꯂꯣꯏꯅ ꯎꯔꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯃꯨꯁꯤ ꯄꯟꯊꯗꯦ, ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯛ ꯅꯥꯔꯛ ꯇꯟꯖꯥ ꯑꯃꯨꯛ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯃꯥꯏꯃꯨꯅ ꯑꯁꯨꯝꯅ ꯐꯠꯇ ꯂꯧꯁꯤꯡ ꯋꯥꯈꯜ ꯈꯟꯖꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯏ꯫ ꯃꯥꯏꯃꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯏ ꯀꯧꯔꯤꯕ ꯁꯥꯟꯅꯔꯤꯕ ꯀꯌꯥ ꯑꯁꯦ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯤꯡꯗꯁꯨ ꯁꯪꯇꯞ ꯃꯆꯥ ꯑꯃ ꯇꯞꯊꯣꯛꯂꯤ, ꯃꯁꯤꯒꯤ ꯃꯅꯨꯡꯗꯅꯤ꯫ ꯃꯥꯏꯃꯨꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯍꯥꯛꯁꯦ ꯏꯐꯤꯡ ꯐꯤꯡꯅ ꯊꯣꯔꯛꯏ꯫ ꯃꯥꯅ ꯊꯣꯔꯛꯄꯗ ꯁꯨꯃꯥꯡꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯦꯝꯃꯅꯤ꯫ ꯃꯥꯏꯃꯨꯅ ꯏꯕꯦꯝꯃ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ? ꯃꯦꯝꯃꯅ ꯇꯥꯗ, ꯉꯔꯥꯡꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯎꯔꯤꯕ ꯑꯀꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯃꯥꯅ ꯃꯅꯤꯡꯗ ꯆꯪꯕ ꯃꯇꯝ ꯑꯁꯤꯗ ꯆꯦꯛꯄꯜ ꯑꯁꯤꯒꯤ ꯅꯥꯀꯟ ꯇꯥꯗ ꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯏꯀꯣꯜ ꯍꯥꯏꯕ ꯇꯥꯔꯦ, ꯑꯁꯣꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯈꯛ ꯃꯥꯅ ꯎꯕꯅꯤ ꯍꯥꯏꯅꯤ꯫ ꯇꯥꯗ ꯈꯣꯏꯕꯨ ꯉꯔꯥꯡ ꯑꯊꯦꯡꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯇꯧꯒꯦ ꯍꯥꯗꯨꯅ ꯃꯦꯝꯃꯅ ꯍꯪꯂꯛꯏ꯫ ꯋꯥꯗꯨ ꯍꯪꯂꯛꯄ ꯃꯇꯝꯗ ꯃꯥꯏꯃꯨꯁꯦ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯏꯕꯦꯝꯃ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯦꯅ, ꯑꯩꯗꯤ ꯌꯥꯝꯅ ꯉꯟꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯊꯦꯡꯕ ꯃꯇꯝꯗ ꯍꯨꯏꯁꯤꯡꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯕꯗꯒꯤ ꯇꯨꯝꯕ ꯌꯥꯗꯕꯗꯤ ꯑꯩꯁꯦ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯂꯣꯝꯗꯕꯨ ꯀꯔꯤ ꯇꯧꯕꯅꯣꯅꯦ? ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯀꯔꯤꯃꯠꯇ ꯇꯧꯕꯁꯨ ꯇꯥꯗꯦꯅ꯫ ꯅꯈꯣꯏꯁꯨ ꯆꯦꯛꯄꯜ ꯑꯃꯠꯇꯅꯤ ꯈꯜꯂꯤꯕ, ꯅꯈꯣꯏꯕꯨ ꯀꯔꯤ ꯀꯔꯤ ꯇꯥꯒꯤꯅꯤ? ꯃꯦꯝꯃꯁꯨ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯦꯝꯃꯅ ꯈꯨꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯔꯤꯃꯠꯇꯕꯨꯗꯤ ꯇꯥꯗꯦ, ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯇꯝꯂꯛꯄ ꯃꯇꯧ ꯑꯁꯤꯗ ꯑꯩꯁꯨ ꯀꯔꯤ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯗꯨꯅ ꯈꯪꯅꯤꯡꯕꯗꯒꯤ ꯍꯪꯂꯛꯄꯅꯤ꯫ ꯑꯣ ꯐꯔꯦ ꯇꯥꯗ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯗꯨꯅ ꯃꯍꯥꯛꯁꯦ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯦꯝꯃꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯃꯥꯏꯃꯨꯁꯦ ꯋꯥꯈꯜ ꯑꯃꯨꯛ ꯈꯜꯂꯛꯏ꯫ ꯀꯔꯝ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯍꯣꯔꯦꯟ ꯑꯃꯥꯏꯕ ꯂꯥꯛꯇꯨꯅ ꯋꯥ ꯍꯪꯕ ꯇꯥꯔꯕ, ꯃꯅꯤꯡꯒꯤ ꯆꯦꯛꯄꯜ ꯂꯣꯝꯗ ꯑꯗꯨ ꯇꯧꯏ ꯑꯁꯤ ꯇꯧꯏ ꯍꯥꯏꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯃꯔꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯈꯤꯕ ꯇꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ
ꯑꯩ ꯀꯔꯤ ꯇꯧꯅꯤ ꯄꯟꯊꯕ ꯌꯥꯗꯦ ꯄꯟꯊꯕ ꯌꯥꯗꯦ ꯑꯩ ꯊꯕꯛ ꯇꯧꯗꯕ ꯌꯥꯗꯦ ꯑꯩ ꯊꯕꯛ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯃꯥꯏꯃꯨ ꯑꯁꯤ ꯃꯆꯤꯟꯗꯒꯤ ꯃꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯏ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯃꯍꯥꯛ ꯑꯁꯤ ꯄꯟꯊꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯃꯦꯝ ꯑꯁꯤ ꯀꯗꯣꯝꯅ ꯆꯠꯈꯤ ꯀꯗꯥꯏꯗ ꯂꯩꯒꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯃꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯥꯅ ꯀꯣꯏꯁꯟ ꯁꯦꯟꯅꯔꯝꯃꯤ ꯃꯦꯝꯁꯨ ꯂꯥꯏ ꯈꯨꯔꯨꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯣꯠꯆꯩ ꯈꯔ ꯂꯧꯕ ꯆꯠꯈꯤꯕ ꯍꯦꯛ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯏꯃꯨꯁꯦ ꯂꯣꯟꯅ ꯆꯪꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯇꯨꯝꯕꯗꯤ ꯀꯤꯕꯅꯤꯅ ꯃꯆꯥꯅꯨꯄꯤ ꯂꯩꯃꯁꯨ ꯃꯪꯒꯣꯜ ꯑꯁꯤꯗ ꯐꯤ ꯁꯥꯔꯒ ꯂꯩꯔꯤ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯃꯃꯥꯏ ꯑꯁꯤ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯒ ꯃꯐꯤ ꯌꯦꯠꯁꯤꯜꯂꯒ ꯃꯥꯏꯃꯨ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯏ ꯃꯥꯏꯃꯨꯅ ꯑꯗꯨꯝ ꯆꯪꯂꯛꯂꯤꯕꯁꯤ ꯃꯆꯥꯅꯨꯄꯤ ꯂꯩꯃꯅꯁꯨ ꯎꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯪꯒꯣꯜ ꯑꯁꯤꯗ ꯃꯁꯥ ꯄꯨꯝ ꯐꯤ ꯌꯦꯞꯁꯤꯜꯂꯒ ꯃꯥꯅ ꯀꯥꯈꯠꯂꯛꯄ ꯃꯇꯧ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯂꯩꯃꯅꯁꯨ ꯃꯥꯏꯊꯣꯡ ꯑꯁꯤ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄꯗ ꯃꯥꯏꯃꯨꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯏ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯃꯨꯅ ꯂꯥꯎꯒꯅꯨ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ ꯋꯥ ꯑꯃ ꯍꯥꯏꯔꯝꯒꯦ ꯃꯨꯟꯅ ꯇꯥꯎ ꯍꯥꯏꯗꯨꯅ ꯀꯤꯍꯟꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯍꯥꯏꯔꯛꯏ ꯂꯩꯃ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯈ꯭ꯔꯦ ꯋꯥꯗꯤ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯃꯥꯏꯃꯨꯅ ꯍꯥꯏ ꯍꯣꯔꯦꯟ ꯑꯃꯥꯏꯕ ꯂꯥꯛꯇꯨꯅ ꯋꯥ ꯍꯪꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯃꯅꯤꯡꯗ ꯆꯦꯛꯄꯟ ꯋꯥꯡꯕꯗ ꯉꯔꯥꯡꯒꯤ ꯃꯇꯝꯗ ꯎꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯂꯤꯕ ꯌꯥꯔꯣꯏ ꯃꯐꯝ ꯑꯗꯨꯗ ꯎꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯇꯝꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯤꯔꯝꯕ ꯇꯥꯔꯕꯗꯤ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯨꯇꯨ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯎꯍꯜꯂꯝꯃꯤ ꯅꯪꯗ ꯅꯠꯇꯦ ꯅꯪꯒꯤ ꯏꯃꯥ ꯅꯪꯒꯤ ꯄꯥꯕꯨꯡ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯏꯃꯨ ꯌꯥꯝꯅ ꯊꯨꯅ ꯃꯦꯝꯕꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃ ꯃꯇꯧ ꯑꯁꯤꯅꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯕ ꯍꯦꯟꯈꯤꯕꯅ ꯃꯍꯥꯛꯁꯦ ꯄꯪꯀꯞꯇ ꯀꯞꯈꯤꯔꯝꯃꯤ ꯃꯥꯏꯃꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯀꯤꯕ ꯀꯌꯥ ꯑꯁꯤꯅ ꯃꯍꯥꯛꯁꯦ ꯀꯞꯄ ꯂꯦꯞꯈꯤꯗꯦ ꯃꯃꯥ ꯂꯥꯛꯂꯔꯦ ꯃꯃꯥꯅ ꯍꯪꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯀꯞꯂꯔꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯃꯥꯏꯕ ꯂꯥꯛꯂꯔꯦ ꯑꯃꯥꯏꯕꯅ ꯃꯥꯒꯤ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯅꯕ ꯌꯦꯡꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯁꯤꯒꯤ ꯇꯥꯂꯛ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯏꯃꯨꯅ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯈꯣꯏꯒꯤ ꯆꯦꯛꯀꯣꯟ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯂꯨꯝꯂꯒ ꯌꯦꯡꯅꯔꯤ ꯑꯃꯥꯏꯕꯁꯤꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯉꯔꯥꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝꯗ ꯃꯥꯅ ꯎꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯍꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯑꯀꯤꯕ ꯀꯌꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯃꯁꯨ ꯋꯥꯔꯤ ꯑꯁꯤ ꯁꯦꯔꯥꯟꯅꯕ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯛꯂꯝꯃꯤ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯊꯧꯗꯣꯛ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯆꯦꯛꯄꯟ ꯋꯥꯡꯕꯗ ꯎꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯇꯨꯔꯦꯟꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯈꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯑꯀꯤꯕ ꯀꯌꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥ ꯇꯣꯛꯂꯕ ꯇꯨꯡꯗ ꯑꯩꯅ ꯐꯤ ꯁꯥꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯟꯗ ꯀꯔꯤꯒꯨꯝꯕ ꯁꯛꯇꯝ ꯑꯃꯅ ꯑꯩꯕꯨ ꯂꯛꯅꯕꯗꯧꯅ ꯑꯩꯕꯨ ꯀꯧꯕꯗꯧꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥꯔꯤ ꯑꯁꯤ ꯁꯦꯝꯗꯣꯛꯂꯒ ꯂꯤꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯇꯝꯂꯤꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯝ ꯆꯦꯛꯄꯜ ꯋꯥꯡꯕꯗ ꯂꯩꯔꯤꯕ ꯃꯥꯏꯃꯨꯁꯦ ꯃꯥꯅ ꯍꯥꯏꯔꯝꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯀꯗꯣꯔꯦ ꯃꯥꯕꯨꯗꯤ ꯀꯤꯕꯖꯥꯠꯅꯤꯅ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯜꯂꯝꯃꯤ ꯑꯗꯨꯝꯅ ꯇꯝꯕꯗꯒꯤ ꯑꯃꯥꯏꯕꯗꯁꯨ ꯃꯃꯤꯠ ꯃꯅꯥ ꯎꯏꯁꯤꯟꯈ꯭ꯔꯦ ꯂꯩꯔꯣꯟ ꯀꯌꯥ ꯑꯃ ꯁꯣꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯔꯦ ꯂꯥꯎ ꯇꯨꯔꯦꯟ ꯈꯣꯅꯨꯡ ꯑꯗꯨꯗ ꯅꯪꯅ ꯎꯈꯤ ꯍꯥꯏꯕ ꯅꯪꯅ ꯇꯨ ꯆꯨꯡꯈꯤ ꯍꯥꯏꯕ ꯃꯄꯥ ꯑꯗꯣ ꯑꯗꯨ ꯇꯝꯅ ꯆꯠꯁꯤ ꯃꯐꯝ ꯑꯗꯣ ꯅꯪꯅ ꯍꯥꯏꯔꯣ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯥꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯒ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯂꯔꯦ ꯃꯃꯥꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯝꯕꯗꯤ ꯃꯥꯅ ꯀꯔꯤꯃꯠꯇ ꯎꯈꯤꯕ ꯅꯠꯇꯦ ꯊꯦꯡꯅꯈꯤꯕ ꯅꯠꯇꯦ ꯁꯤꯟꯃꯤꯟ ꯁꯤꯟꯕ ꯋꯥꯅꯤ ꯑꯀꯤꯕ ꯍꯦꯟꯕꯗꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤ ꯃꯄꯥꯁꯨ ꯀꯔꯝꯅ ꯇꯥꯛꯀꯅꯤ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯌꯦꯡꯉꯨ ꯀꯌꯥꯗ ꯀꯤꯔꯤꯕꯅꯣ ꯀꯌꯥꯗ ꯄꯥꯈꯠ ꯆꯥꯎꯔꯤꯕꯅꯣ ꯑꯁꯨꯝꯅ ꯇꯨꯔꯦꯜꯂꯣꯝꯗ ꯂꯥꯛꯂꯔꯦ ꯂꯩꯁꯨ ꯂꯩꯇꯕ ꯈꯤꯇꯪ ꯃꯥꯅ ꯃꯥꯟꯒꯗꯕ ꯃꯄꯥ ꯑꯃꯗ ꯃꯁꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯥꯛꯂꯔꯦ ꯈꯪꯗꯕꯅꯤꯅ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯕꯣꯏ ꯀꯔꯤꯑꯣꯏ ꯇꯧꯗꯨꯅ ꯊꯥꯗꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ ꯗꯨꯛ ꯊꯥꯎꯃꯩ ꯀꯦꯟꯗꯜ ꯐꯥꯎꯕ ꯀꯜꯂꯝꯃꯤ ꯑꯗꯨꯒ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯒꯅꯨ ꯂꯥꯎ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯦ ꯌꯨꯝ ꯌꯧꯔꯔꯦ ꯌꯨꯝ ꯌꯧꯔꯕ ꯇꯨꯡꯗꯁꯨ ꯁꯦ ꯑꯩꯅ ꯄꯤꯔꯤꯕ ꯏꯁꯤꯡꯁꯦ ꯊꯛꯆꯤꯜꯂꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯕꯁꯨ ꯉꯝꯃꯔꯣꯏ ꯀꯔꯤꯃꯠꯇ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯂꯒ ꯈꯨꯔꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯝꯂꯒ ꯑꯃꯥꯏꯕꯁꯤ ꯆꯠꯈꯤꯔꯝꯃꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯅꯔꯤ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅꯕ ꯑꯀꯤꯕ ꯀꯔꯤꯃꯠꯇ ꯂꯩꯇꯅꯕ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯕꯤꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯨ ꯃꯃꯥ ꯃꯦꯝꯅ ꯊꯣꯡꯉꯝꯃꯤ ꯑꯗꯨꯒ ꯏꯕꯦꯝꯃ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯃꯗꯤ
nang phi sabdu to ima ka punna tumasi lawaduna hai adabu nungti nimit khudingi phi sabagi hainabi ma leiba leimanina ima ngak tang mapanda phambiyu ima na sangbiyu ai mate matang sajage haduna harami masa nupi na haibanina mama su yarami mama na mangonda mora amada phamladi aduga macha nupi leimana iyong phi sarari asumna phi edum saraga leiba matam asida ikhang khangaudana makhoi ki sumang lomda imu mu ba saktam amakhak leblaga laikre mama di mangonda phamlibani mama gi mitta karimata ude khangde leimasu iyong phi edo sana dum magi maithong ase mama sumu warisa wari kaya matamdana magi maithong sina sumang lomda hek onthorok matambadi saktam masiga mahaka michana kre masigi matau langol asina leima makut paramba panghande base ikhang khangaude yamathon leimaira takhirami aduga mamit asi kuptaba makhai wari kaya mamara sarmlabasu wa karimat ngangdana sumang adumna mahakse ipa pakatpegi matau amada mani yengkhirami mamasu masanupi wari dum saramlaga wa karimat ngalakta matam asida mahaksu masanupi tona magi maithong ase onkatuni yelai yenga matamda masanupi sina masapu maniklaga mamit asina chap yunglaga sumang leomda yengliba matau ase mamana urami masigi matau asida mamasu yana pakhanna ngakna sumang lomda kari leibana haduna yengi mamana yengudadi karimata ude karimata leite yamthro chichilei aduga masanupi mana koladuna ibema kedore nang kedore haduna hangi masanupi leima sumang sidi yengliba magi mi engase chuhong khongde mama khangle masanupi gi mitta sumang asomda kariguma ama ure habase masidigi mama sina tinna se thoi situna nang chakho chalo ichada karige sumna ki helibno phattaba lai nang chakho chalo haduna man hairari masanupi leimi ki mi engasidi karimata hongdoktri mamit ase chap yunglaga adumak kina yenglari masasi hanamukti kanna niklari mamana maba pamkhal aduna thangilai adubu masanupi asisu phanamna chawrabani mama asina hek thangsu ngamde mangol asida mana tabna mangona nga thaladuna bema se amukta gyan taw haduna mangona manga halli sumang lomdi yenglaga mama asina pendabagi wa kaya ma lauduna chaiba thangma kaya ma tawi masanupi ase hojik phoba karimata gyan tathri magi mitta adum uri bijani adum khangli bijani mama se panthade ngaktang masanupi ase mangonda machi yamada mabang halamlaga imung tamna changkhirami amai baduna piramba ising ase mana puthorei aduga masanupi de illabani pithaklibani haduna tawi adubu masanupi ase phaba kauba karimata naidre tanja asida pambai leitraba memana thangnabasing tananaba haduna kanna lauba hori hek thangnabada leiba haragadi maiba maimu sini maimu bu hana tananaba tada haduna mana kanna kori adubu hena ngaklibadi masiga tanja ase maimu lai sanaba nate ngarangi matam masikaktani mana sanakhiba ngasidi ngarang mana sanakhiba saroising aduna ngasigi tanja pungkham asida makhoi adum thorokjabani aduga leimada kariguma khara adum tohallibani maimusu memana adum kanna lauba khonjel si tabadagi mahakse yamna phingna chilei cheraklaga mana kaidore haduna mana hangum matam asida mangolda adumna leimana laikan nariba matawase masu urare maimuna sumang asida hek leplaba matam asida mana sanakhiba loina kiba saroisingi saum magi masada phanglibase maimuna su khangi nupi asida mug yeng aduga akoibisida su maimuna ko yeng matam asidani me makhoi ki mamang sangoigi marum mamada maimu uba matam asida saroi aduna lotuna lumduna yenglibase maimuna kureleduna yelka matam asid urami adubu me magi mangdadi mase khangalamdi uhalamde mangonda machangsilei aduga angang chama kedorabano haduna man hangnari angang ase ngasai nungthindadi amaibduni yengamani numidangda ngahaktang chakcha tolaba tunga sida phi shage haduna shabani adubu isasigi mitta kari urabana khangde isasamuk tingre amukta mateng pangduna amaiba kaundabu honase haduna hai maimu tanja sida kari tawgani leimadi kaisum mara leiba nate thabak phabi
ꯍꯣꯠꯅꯕ ꯀꯟꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ꯫ ꯃꯥꯏꯃꯨꯁꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥꯁꯤꯗ ꯀꯔꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯀꯔꯝꯅ ꯃꯇꯦꯡ ꯄꯥꯡꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯔꯤ꯫ ꯋꯥꯔꯤ ꯇꯝꯅ ꯇꯝꯅ ꯃꯦꯝꯃꯅ ꯄꯥꯈꯠꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ, ꯏꯆꯥꯅꯨꯄꯤꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯕꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯇꯥꯔꯕꯁꯨ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯆꯪꯁꯤꯟꯅꯔꯛꯏ꯫ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯔꯤ꯫ ꯑꯃꯥꯏꯕ ꯑꯃꯇꯪ ꯀꯧꯕꯤꯌꯨ, ꯏꯆꯥꯁꯦ ꯉꯁꯥꯏ ꯅꯨꯡꯊꯤꯟꯁꯨ ꯂꯥꯏ ꯈꯨꯔꯨꯝꯂꯝꯕꯅꯤ, ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯗꯒꯤ ꯃꯥꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯨꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯦ꯫ ꯈꯔ ꯑꯃꯅ ꯃꯅꯥꯛꯁꯤꯗ ꯂꯩꯔꯤ꯫ ꯃꯥꯏꯃꯨꯁꯨ ꯃꯅꯥꯛꯁꯤꯗ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛꯁꯦ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯔꯦ꯫ ꯑꯗꯨꯒ ꯀꯅꯥ ꯈꯪꯍꯟꯗꯅ ꯃꯍꯥꯛꯅ ꯂꯣꯟꯅ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯀꯥ ꯑꯗꯨꯗ ꯃꯥꯒꯤ ꯁꯔꯣꯏꯁꯤꯡ ꯑꯁꯤ ꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯀꯧꯁꯤꯟꯅꯕ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯀꯤꯍꯜꯂꯤꯕ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯑꯣꯛꯅꯔꯤꯕ ꯀꯌꯥ ꯑꯁꯤ ꯉꯥꯛꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯥꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯃꯥꯅ ꯐꯅ ꯀꯟꯅ ꯁꯔꯣꯏꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯕ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯃꯃꯥꯡꯗ ꯃꯥꯅ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡꯗ ꯑꯁꯨꯝꯅ ꯁꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯀꯧꯕ ꯃꯇꯝꯗ ꯁꯔꯣꯏꯁꯤꯡ ꯑꯁꯤꯒ ꯃꯥꯒ ꯌꯥꯅꯈꯤꯕ ꯋꯥ ꯈꯔ ꯂꯩꯈꯤ꯫ ꯁꯔꯣꯏꯁꯤꯡ ꯑꯁꯤꯅ ꯍꯥꯏ, ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ, ꯃꯈꯣꯏꯕꯨ ꯂꯣꯏꯅꯕ ꯁꯥꯟꯅꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤ ꯑꯇꯣꯞꯄ ꯑꯃꯠꯇꯅ ꯎꯍꯟꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯎꯅꯔꯨꯕ ꯇꯥꯔꯕꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯗꯨ ꯃꯈꯣꯏꯗ ꯁꯤꯟꯅꯒꯗꯕꯅꯤ, ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯇꯥꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯃꯥꯏꯕꯁꯤꯗ ꯍꯥꯏꯈꯤꯕ ꯋꯥ ꯂꯩ꯫ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯌꯦꯡꯂꯨꯕꯁꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯇꯨꯡꯗ ꯃꯈꯣꯏꯅ ꯀꯣꯏꯏꯟ ꯏꯟꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯇꯥꯔꯒꯅꯤ, ꯑꯩꯈꯣꯏꯗ ꯁꯤꯟꯅꯧ, ꯃꯥꯕꯨꯗꯤ ꯑꯩꯈꯣꯏꯅ ꯄꯨꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯏꯃꯨꯗ ꯍꯥꯏꯔꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯃꯨꯅ ꯌꯥꯗꯦ꯫ ꯃꯁꯤꯗꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯅꯤ, ꯊꯕꯛ ꯐꯕ ꯍꯣꯠꯅꯕ ꯀꯟꯖꯕꯤ ꯅꯨꯄꯤ ꯃꯆꯥ, ꯀꯔꯤꯃꯠꯇ ꯃꯔꯥꯜ ꯂꯩꯇꯕꯤꯅꯤ꯫ ꯃꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯁꯔꯣꯏꯁꯤꯡ ꯑꯁꯤꯗ ꯃꯥꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯁꯤꯒꯤ ꯋꯥ ꯇꯥꯗ꯭ꯔꯦ꯫ ꯌꯥꯅꯈꯤꯕ ꯋꯥ ꯑꯗꯨ ꯅꯪꯁꯨ ꯉꯥꯛꯎ ꯍꯥꯏꯗꯨꯅ ꯁꯔꯣꯏꯁꯤꯡ ꯑꯁꯤꯅ ꯍꯟꯗꯅ ꯑꯃꯥꯏꯕꯁꯤꯒꯤ ꯃꯊꯛꯇ ꯑꯣꯟꯈꯠꯂꯛꯏ꯫ ꯑꯃꯥꯏꯕ ꯃꯥꯏꯃꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯥꯅ ꯁꯥꯟꯅꯔꯨꯕ, ꯃꯥꯅ ꯀꯧꯔꯨꯕ ꯁꯔꯣꯏꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗ ꯍꯟꯗꯅ ꯑꯣꯟꯁꯤꯜꯂꯒ ꯆꯤꯛꯄꯒꯤ ꯃꯇꯧ ꯑꯃ ꯇꯧꯔꯛꯄꯁꯤꯗ ꯑꯃꯥꯏꯕ ꯃꯥꯏꯃꯨ ꯌꯥꯝꯅ ꯋꯥꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨꯁꯨ ꯃꯥꯅ ꯌꯦꯡꯕ ꯉꯝꯗꯦ, ꯃꯥꯅ ꯀꯟꯅꯤꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯁꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯐꯥꯖꯤꯟꯅꯕ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯈꯤ꯫ ꯑꯁꯣꯝꯅ ꯀꯧꯕ ꯆꯠꯈꯤꯕ ꯑꯃꯥꯏꯕ ꯊꯤꯕ ꯆꯠꯈꯤꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯁꯨ ꯂꯥꯛꯅꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯗꯨꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯍꯥꯏꯕꯅꯣ, ꯑꯉꯥꯡꯁꯤꯕꯨ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯑꯃꯥꯏꯕꯁꯤꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯦ, ꯍꯣꯠꯅꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯍꯣꯠꯅꯔꯦ꯫ ꯀꯩꯁꯨꯝ ꯇꯧꯔꯔꯣꯏ, ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯑꯃꯥꯏꯕꯁꯤ ꯆꯠꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯕꯨ ꯆꯠꯅꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯁꯤ ꯃꯃꯥꯒ ꯅꯨꯡꯗꯥꯡ ꯇꯨꯝꯍꯧꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯁꯨ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯑꯗꯨꯝ ꯂꯩꯃꯁꯦ ꯇꯧꯔꯛꯏ꯫ ꯆꯠꯈꯤꯕꯁꯨ ꯃꯥꯟ, ꯑꯗꯨꯕꯨ ꯁꯨꯡꯆꯠ ꯆꯠꯄꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯁꯔꯣꯏꯁꯤꯡ ꯑꯁꯤꯅ ꯃꯥꯕꯨ ꯌꯦꯠꯇꯨꯅ ꯃꯥꯕꯨ ꯀꯣꯏꯄꯨ ꯄꯨꯕ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯒꯤ ꯃꯇꯧ ꯑꯁꯤ ꯑꯗꯨꯝ ꯇꯧꯔꯛꯏ꯫ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯑꯃꯥꯏꯕ ꯃꯥꯏꯃꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯪꯅꯤꯡꯂꯨꯕ ꯍꯩꯅꯤꯡꯂꯨꯕ, ꯇꯨꯡꯗ ꯀꯔꯤ ꯑꯐ ꯐꯠꯇ ꯐꯣꯜ ꯂꯥꯛꯀꯅꯤ ꯈꯪꯗꯅ ꯑꯁꯨꯝꯅ ꯇꯧꯔꯨꯕ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯕ ꯀꯌꯥ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄꯁꯤꯗ ꯃꯥꯏꯃꯨꯅ ꯌꯥꯝꯅ ꯆꯥꯛꯄꯅꯤ꯫ ꯃꯥꯅ ꯍꯥꯏꯕꯁꯨ ꯁꯔꯣꯏꯁꯤꯡ ꯑꯁꯤꯅ ꯇꯥꯈꯤꯗꯦ꯫ ꯈꯟꯊꯔꯛꯏ, ꯑꯩꯒꯤ ꯏꯆꯥꯗ ꯑꯩꯒꯤ ꯏꯁꯨꯔ ꯊꯣꯛꯂꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ? ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯇꯥꯗ꯭ꯔꯦ꯫ ꯑꯩꯍꯥꯛꯅ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜꯅ ꯃꯥꯡꯑꯣꯏꯅꯗꯨꯅ ꯑꯁꯨꯝꯅ ꯇꯧꯔꯨꯕꯁꯤꯅ ꯏꯁꯨꯒꯨꯝꯂꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯥꯡꯕꯗ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯁꯣꯝꯗꯁꯨ ꯌꯥꯝꯅ ꯍꯩ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯁꯤꯅ ꯂꯩꯃꯕꯨ ꯌꯥꯝꯅ ꯇꯣꯏꯅ ꯍꯞꯇꯥ ꯑꯃ ꯍꯦꯟꯅ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯉꯁꯤ ꯑꯃꯨꯛ ꯆꯠꯈꯤꯅꯤ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯅꯤ, ꯑꯁꯨꯝꯅ ꯇꯣꯏꯅ ꯆꯅꯩꯅꯔꯤꯕ ꯁꯔꯣꯏꯁꯤꯡ ꯑꯁꯤ ꯀꯗꯣꯝꯗꯒꯤ ꯀꯔꯝꯅ ꯂꯥꯛꯄꯅꯣ ꯍꯥꯏꯕꯁꯤ ꯃꯥꯅ ꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯈꯔ ꯆꯪꯂꯕꯁꯨ ꯆꯪꯅ ꯃꯥꯅ ꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯕ ꯃꯇꯝ ꯑꯁꯤꯗ ꯈꯪꯂꯔꯦ꯫ ꯃꯁꯤ ꯈꯪꯂꯛꯄꯗꯒꯤ ꯑꯃꯥꯏꯕꯁꯤꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯂꯣꯟꯅ ꯂꯥꯛꯂꯒ ꯃꯦꯝꯃꯗ ꯃꯥꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯅꯆꯥꯅꯨꯄꯤꯒꯤ ꯃꯔꯥꯏꯕꯛꯁꯦ ꯌꯥꯝꯅ ꯂꯨꯔꯦ, ꯀꯔꯝꯅ ꯊꯣꯛꯂꯒꯗꯕꯅꯣ ꯍꯥꯏꯕ ꯇꯝꯕ ꯉꯝꯗ꯭ꯔꯦ꯫ ꯅꯍꯥꯛꯀꯤ ꯅꯨꯄꯥꯗꯤ ꯌꯨꯝꯗ ꯂꯥꯛꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤ? ꯃꯇꯝ ꯑꯁꯤꯗ ꯃꯦꯝꯃꯅ ꯃꯇꯝ ꯆꯞ ꯆꯥꯕ ꯍꯥꯏꯕ ꯉꯝꯗꯦ, ꯀꯅꯥꯅꯕꯨ ꯀꯔꯝꯅ ꯄꯥꯎ ꯄꯤꯒꯅꯤ? ꯃꯥꯗꯤ ꯑꯁꯨꯝꯅ ꯇꯧꯏ ꯍꯥꯏꯕ ꯐꯥꯎꯕ ꯄꯥꯎ ꯇꯥꯔꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏ, ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯀꯟꯅꯕ ꯑꯃꯠꯇ ꯉꯥꯏꯕ ꯄꯥꯝꯕꯩꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯌꯨꯝꯗ ꯂꯥꯛꯂꯕꯗꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯑꯩꯅ ꯃꯥꯕꯨ ꯀꯟꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯦꯛꯇ ꯃꯥꯡ ꯊꯥꯔꯨꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯉꯣꯟꯗ ꯂꯣꯟꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯁꯤ
ꯅꯪꯅ ꯀꯅꯥꯗꯁꯨ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯃꯨꯛꯇꯪ ꯐꯖꯅ ꯍꯥꯏꯔꯕꯗꯤ ꯅꯆꯥꯅꯨꯄꯤꯁꯤ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯥꯏꯔꯛꯏ ꯋꯥꯗꯨ ꯇꯥꯕꯗ ꯃꯦꯝꯃꯅ ꯌꯥꯝꯅ ꯈꯣꯏꯔꯥꯡꯅ ꯍꯪꯉꯤ ꯀꯔꯤ ꯋꯥꯅꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯅ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯀꯅꯥꯗ ꯀꯔꯤ ꯍꯥꯏꯖꯧ ꯍꯥꯏꯔꯤꯕꯅꯣ ꯑꯩ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯔꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯋꯥꯔꯤꯕ ꯅꯆꯥꯅꯨꯄꯤꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯊꯕꯛ ꯀꯌꯥꯁꯦ ꯑꯇꯩ ꯀꯅꯥꯅꯁꯨ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯆꯦꯛꯄꯜ ꯋꯥꯡꯃꯗ ꯑꯁꯣꯝ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯥꯏꯃꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯤꯜꯂꯤꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯃꯦꯝꯃ ꯌꯥꯝꯅ ꯉꯛꯈꯤꯔꯝꯃꯤ ꯀꯔꯝꯅ ꯃꯥꯏꯃꯨꯅꯗꯤ ꯑꯩꯈꯣꯏꯗ ꯃꯇꯧ ꯀꯔꯝꯅ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕꯅꯤ ꯅꯩꯅꯕ ꯌꯥꯕ ꯅꯩꯅꯔꯕꯅꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯁꯔꯣꯏꯁꯤꯡ ꯑꯁꯤ ꯉꯁꯤ ꯊꯣꯛꯈ꯭ꯔꯕꯁꯨ ꯑꯗꯨꯝ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯂꯤꯕ ꯃꯉꯣꯟꯗ ꯌꯥꯝꯅ ꯋꯥꯍꯜꯂꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯀꯨꯏꯊꯔꯕꯗꯤ ꯑꯉꯥꯡ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯉꯥꯎꯈꯤꯅꯤ ꯅꯥꯇꯩ ꯆꯥꯗ꯭ꯔꯒꯅ ꯁꯤꯕ ꯅꯥꯕ ꯊꯣꯛꯀꯅꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯃꯃꯥꯗꯨ ꯀꯞꯂꯛꯏ ꯀꯔꯤꯅꯣ ꯇꯥꯗ ꯃꯥꯏꯃꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯥꯡꯅꯕ ꯐꯠꯇꯅꯕ ꯁꯤꯜꯂꯝꯂꯕ ꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯛꯏ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯨꯕ ꯃꯉꯣꯟꯗ ꯑꯇꯝꯅ ꯁꯤꯡꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯉꯣꯟꯗ ꯐꯖꯅ ꯍꯥꯏꯖꯔꯒ ꯌꯦꯡꯁꯤ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯑꯀꯟ ꯑꯔꯤꯡ ꯁꯤꯡꯂꯨꯕ ꯃꯥꯒꯤ ꯊꯃꯣꯏ ꯁꯣꯛꯅꯕ ꯅꯨꯡꯉꯥꯏꯇꯅꯕ ꯇꯧꯔꯨꯕ ꯇꯥꯔꯕꯗꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯀꯟꯕ ꯉꯝꯗꯕꯁꯨ ꯌꯥꯏ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯗꯅꯕꯁꯨ ꯍꯣꯠꯅꯧ ꯅꯈꯣꯏꯅ ꯌꯥꯝꯅ ꯂꯣꯟꯅ ꯍꯥꯏꯅꯕ ꯍꯣꯠꯅꯧꯀꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯝꯃꯤ ꯑꯃꯥꯏꯕꯁꯤꯅ ꯉꯁꯥꯏ ꯃꯈꯩ ꯁꯥꯔꯤꯕ ꯉꯥꯡꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯤ ꯂꯩꯃꯗꯤ ꯇꯥꯗꯦ ꯃꯍꯥꯛꯇꯤ ꯃꯁꯥ ꯑꯁꯤ ꯁꯔꯣꯏꯁꯤꯡ ꯑꯗꯨꯅ ꯅꯩꯕꯒꯤ ꯌꯥꯝꯅ ꯋꯥꯕꯗꯨꯅ ꯃꯥ ꯍꯧꯖꯤꯛ ꯀꯟꯅ ꯇꯨꯝꯂꯤꯕꯅꯤ ꯃꯥꯏꯕ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯇꯨꯝꯂꯤꯕꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯃꯥ ꯑꯁꯤꯅ ꯀꯞꯂꯛꯏ ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯤ ꯀꯗꯝꯕ ꯊꯣꯛꯂꯒꯕ ꯏꯃꯥꯒꯤꯗꯤ ꯑꯉꯥꯡ ꯑꯇꯩ ꯀꯅꯥꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝ ꯌꯦꯡꯂꯤꯕꯅꯤ ꯅꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯑꯉꯥꯎꯕꯤꯃ ꯑꯣꯏꯈꯤꯕ ꯇꯥꯔꯕꯗꯤ ꯏꯃꯥꯗꯤ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ ꯑꯩꯁꯨ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯀꯔꯤ ꯀꯥꯏꯔꯨꯕꯒꯤꯅꯣ ꯑꯁꯨꯛ ꯇꯅꯧꯗꯕꯤ ꯅꯉꯣꯟꯗ ꯑꯁꯨꯝꯅ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯂꯤꯕ ꯑꯁꯨꯝꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯤꯕ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯁꯤꯅ ꯀꯞꯂꯔꯤ ꯐꯠꯇꯦꯗꯀꯣ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯈꯨꯟꯅꯥꯏ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯁꯤꯒꯗꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯑꯃꯒ ꯀꯂꯛꯅꯔꯤꯕ ꯌꯦꯡꯊꯤꯅꯔꯤꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯟ ꯊꯨꯝ ꯃꯥꯟꯆꯥꯡ ꯂꯩꯕꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯀꯂꯛꯂꯤꯕ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯜꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯆꯥ ꯇꯨꯝꯂꯤꯕꯁꯤꯕꯨ ꯀꯣꯜꯂꯒ ꯀꯞꯂꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯦꯝꯃꯅ ꯇꯥꯔꯝꯃꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯥꯏꯃꯨ ꯑꯣꯏꯔꯝꯃꯤ ꯃꯥꯏꯃꯨ ꯑꯣꯏꯔꯝꯕꯗꯒꯤ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥ ꯑꯁꯤ ꯅꯤꯛꯂꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯗꯨꯅ ꯁꯤꯟꯅꯔꯝꯕ ꯋꯥ ꯀꯌꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯏꯃꯨꯗꯕꯨꯗꯤ ꯉꯥꯡꯗ꯭ꯔꯦ ꯀꯥꯈꯠꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯀꯥꯈꯠꯍꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯃꯇꯧꯗ ꯃꯥꯏꯃꯨꯅ ꯍꯟꯗꯅ ꯃꯦꯝꯃꯗ ꯋꯥ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯑꯩꯇꯒꯤꯅꯤ ꯍꯥꯏꯕ ꯄꯨꯛꯆꯦꯜ ꯀꯌꯥ ꯑꯁꯤꯅ ꯃꯥꯡ ꯊꯥꯔꯨꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯤꯒꯤ ꯃꯥꯡꯖꯕꯅ ꯀꯔꯤꯅꯣ ꯇꯨꯡꯗ ꯀꯔꯤ ꯑꯐ ꯐꯠꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯟꯊꯗꯅ ꯊꯕꯛ ꯇꯧꯔꯨꯕꯁꯤꯅ ꯉꯁꯤꯗꯤ ꯑꯩ ꯄꯥꯞ ꯍꯥꯏꯕꯗꯣ ꯐꯪꯂꯕꯅꯤ ꯑꯍꯦꯟꯕ ꯇꯧꯕ ꯉꯝꯕ ꯑꯩꯅ ꯑꯁꯤ ꯐꯥꯎꯕ ꯉꯝꯃꯤ ꯍꯥꯏꯕ ꯀꯩꯁꯨꯝ ꯂꯩꯇꯕꯗ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯀꯥꯟꯅꯗꯕꯗ ꯑꯩꯅ ꯑꯍꯦꯟꯕ ꯁꯛꯇꯤ ꯀꯌꯥ ꯑꯃ ꯄꯥꯝꯂꯨꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯉꯁꯤ ꯀꯩꯁꯨꯝ ꯈꯪꯖꯗ꯭ꯔꯕꯤ ꯏꯆꯝ ꯆꯝꯖꯕꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯂꯩꯃꯗ ꯇꯥꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯩ ꯆꯦꯜꯂꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ ꯑꯩꯅ ꯋꯥꯈꯜ ꯈꯟꯊꯔꯨꯗꯕ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯌꯦꯡ ꯀꯣꯟꯅ ꯀꯔꯤ ꯃꯍꯩ ꯐꯣꯜ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯅ ꯑꯩꯅ ꯊꯥꯡꯂꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯁꯣꯏꯕ ꯉꯥꯛꯇꯅꯤ ꯑꯩ ꯏꯁꯥꯅ ꯏꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯂꯕꯅꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯑꯩꯅꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯏꯆꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯑꯣꯏꯍꯟꯒꯦ ꯃꯥꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯤꯜꯂꯨꯕꯗꯤ ꯂꯩꯇꯦ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕ ꯄꯥꯎꯔꯧ ꯑꯃ ꯂꯩꯕꯗꯣ ꯆꯣꯡꯗ꯭ꯔꯤꯉꯩ ꯇꯥꯐꯝ ꯍꯥꯟꯅ ꯌꯦꯡꯉꯨ ꯍꯥꯏꯕꯗꯣ ꯑꯩ ꯈꯟꯊꯍꯧꯗ꯭ꯔꯦ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯉꯩ ꯊꯕꯛ ꯑꯁꯤꯅ ꯍꯌꯦꯡ ꯀꯣꯟꯅ ꯀꯔꯤ ꯃꯍꯩ ꯐꯣꯜ ꯂꯥꯛꯀꯅꯤ ꯀꯔꯤ ꯑꯐ ꯐꯠꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯈꯜꯂꯨꯗꯕꯗꯒꯤ ꯉꯁꯤ ꯏꯆꯥ ꯑꯁꯤꯗ ꯑꯋꯥꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯆꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯩꯅ ꯀꯟꯒꯅꯤ ꯈꯨꯗꯤꯡꯃꯛꯀꯤ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯑꯩ ꯍꯥꯏꯅ ꯇꯥꯏꯕꯪ ꯑꯁꯤꯗꯒꯤ ꯃꯨꯠꯅꯕ ꯑꯩꯅ ꯁꯤꯟꯒꯅꯤ ꯃꯍꯩ ꯄꯥꯝꯕꯅ ꯉꯥꯎꯔꯕ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯑꯅꯥꯕꯁꯤꯡꯕꯨ ꯌꯦꯡꯅꯕ ꯃꯍꯩ ꯅꯠꯇꯦ ꯑꯩꯅ ꯇꯝꯃꯨꯔꯤꯕ
ꯐꯠꯇꯕ ꯂꯥꯏ ꯁꯥꯟꯅꯕ ꯂꯥꯏ ꯀꯧꯕ ꯂꯥꯏ ꯁꯥꯟꯅꯔꯒ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅꯔꯒ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨꯅ ꯑꯩꯅ ꯅꯨꯡꯉꯥꯏꯖꯕ ꯀꯌꯥ ꯑꯗꯨꯒꯤ ꯃꯍꯩ ꯐꯣꯟꯅꯅꯤ ꯉꯁꯤ ꯑꯩꯗꯤ ꯇꯥꯏꯕꯪ ꯑꯁꯤꯕꯨ ꯃꯥꯡꯅꯕ ꯇꯥꯏꯕꯪ ꯑꯁꯤ ꯃꯨꯠꯍꯟꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄ ꯃꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯥꯏꯕ ꯀꯌꯥ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯑꯩꯅ ꯆꯦꯟꯊꯕꯅꯤ ꯕꯦꯝꯃ ꯑꯩꯕꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯅꯈꯣꯏꯅ ꯉꯥꯛꯄꯤꯌꯨ ꯏꯆꯥꯁꯤꯒꯤ ꯊꯋꯥꯏꯁꯤꯕꯨꯗꯤ ꯑꯩꯅ ꯀꯜꯂꯒꯅꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯃꯥꯏꯃꯨ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯣꯝꯗꯗꯤ ꯃꯦ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥ ꯄꯨꯝ ꯅꯤꯛꯂꯕꯅꯤ ꯉꯁꯤꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯁꯤ ꯌꯧꯔꯛꯂꯦ ꯑꯃꯥꯏꯕ ꯃꯥꯏꯃꯨ ꯃꯁꯥ ꯄꯨꯝꯕ ꯑꯁꯥꯎ ꯄꯔꯩ ꯆꯟꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯑꯁꯤꯗ ꯃꯥꯒꯤ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯀꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯃꯤꯉꯣꯟꯗ ꯆꯪꯗꯅꯕ ꯃꯤꯉꯣꯟꯗ ꯁꯟꯗꯣꯛꯇꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯅ ꯌꯥꯗ꯭ꯔꯦ ꯇꯥꯏꯕꯪ ꯃꯤ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯉꯥꯡꯂꯒ ꯂꯩꯈꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯀꯩꯁꯨꯝ ꯃꯔꯥꯜ ꯂꯩꯇ꯭ꯔꯤꯕ ꯑꯁꯤꯕꯨꯗꯤ ꯑꯃꯥꯏꯕ ꯃꯥꯏꯃꯨꯅ ꯀꯟꯅꯤꯡꯂꯤ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯁꯤꯅ ꯃꯥꯡꯖꯤꯟ ꯊꯥꯔꯨꯕ ꯀꯩꯁꯨꯝ ꯀꯥꯟꯅꯗꯕꯗ ꯂꯥꯏ ꯁꯥꯟꯅꯕ ꯂꯥꯏ ꯀꯧꯕꯒꯤ ꯋꯥꯈꯜ ꯀꯌꯥ ꯑꯁꯤꯅ ꯃꯥꯡꯖꯤꯟ ꯊꯥꯔꯨꯕ ꯑꯃꯥꯏꯕ ꯃꯥꯏꯃꯨ ꯉꯁꯤꯗꯤ ꯊꯧꯗꯣꯛ ꯑꯁꯦ ꯃꯥꯒꯤ ꯃꯆꯥꯗ ꯃꯁꯨꯗ ꯊꯣꯛꯂꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯃꯉꯣꯟꯗ ꯆꯞꯂꯨꯅ ꯈꯟꯈ꯭ꯔ ꯃꯥꯜꯂꯦ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯐꯖꯅ ꯍꯥꯏꯔꯔꯦ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯃꯉꯣꯟꯗ ꯋꯥꯍꯜꯂꯤꯕ ꯀꯌꯥ ꯑꯁꯤ ꯇꯣꯛꯂꯣ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ ꯅꯈꯣꯏꯕꯨ ꯑꯩꯅ ꯀꯧꯕꯅꯤ ꯑꯩꯅ ꯂꯣꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯅ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯥꯎꯕꯗ ꯍꯦꯜꯂꯕ ꯑꯃꯥꯏꯕ ꯃꯥꯏꯃꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯁꯨ ꯌꯥꯔꯔꯣꯏ ꯅꯈꯣꯏꯕꯨ ꯑꯩꯅ ꯃꯥꯡꯍꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯈꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯃꯗꯤ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯁꯥꯎꯅꯕ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯄꯗꯒꯤ ꯑꯀꯟꯕ ꯂꯥꯟꯊꯦꯡꯅꯕ ꯑꯃ ꯑꯣꯏꯔꯛꯈꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯑꯃꯥꯏꯕ ꯃꯥꯏꯃꯨꯅ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯕꯨꯁꯨ ꯂꯣꯏꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯥꯒꯤ ꯃꯥꯏ ꯄꯥꯛꯀꯗꯕ ꯈꯖꯤꯛꯇ ꯉꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯃꯥꯏꯃꯨꯕꯨꯁꯨ ꯁꯥꯔꯣꯏ ꯈꯔ ꯑꯃꯅ ꯃꯥꯕꯨ ꯅꯝꯗꯨꯅ ꯍꯥꯠꯂꯦ ꯑꯗꯨꯒ ꯃꯥꯒꯤꯁꯨ ꯂꯥꯏꯔꯣꯟꯁꯤꯡ ꯂꯣꯏꯁꯤꯟꯕꯗꯤ ꯂꯣꯏꯕ ꯅꯪꯍꯧꯏ ꯁꯥꯔꯣꯏꯁꯤꯡ ꯑꯁꯦ ꯑꯃꯥꯏꯕ ꯃꯥꯏꯃꯨꯅ ꯍꯦꯛ ꯊꯋꯥꯏ ꯊꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯃꯛꯇꯗꯒꯤ ꯃꯥꯡꯈꯤ ꯑꯁꯨꯝꯅ ꯐꯠꯇꯕ ꯋꯥꯈꯟꯅ ꯃꯥꯡ ꯊꯥꯔꯨꯕ ꯃꯍꯥꯛꯅ ꯃꯍꯩ ꯀꯌꯥ ꯑꯃ ꯄꯥꯝꯂꯨꯕ ꯂꯥꯏ ꯁꯥꯟꯅꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯛꯇꯁꯨ ꯂꯩꯕ ꯌꯥꯔꯣꯏꯗꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯀꯧꯔꯨꯕꯒꯤ ꯃꯍꯩ ꯐꯣꯟꯅ ꯃꯥꯁꯨ ꯃꯥꯡꯈꯤ ꯑꯗꯨꯒ ꯁꯥꯔꯣꯏꯁꯤꯡꯁꯤꯁꯨ ꯃꯥꯡꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯥꯏꯃꯨ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯋꯥ ꯂꯥꯎꯅꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯂꯤꯕꯗꯤ ꯂꯩꯃꯕꯨ ꯌꯦꯡꯂꯤꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯃꯦꯝꯃ ꯃꯈꯣꯏ ꯈꯔꯇꯅꯤ ꯃꯦꯝꯃꯗ ꯍꯥꯏꯔꯝꯂꯤꯕ ꯋꯥ ꯃꯥꯏꯃꯨꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩ ꯀꯌꯥ ꯑꯗꯨ ꯃꯦꯝꯃ ꯅꯤꯡꯁꯤꯡꯉꯤ ꯃꯥꯏꯃꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯀꯣꯟꯅ ꯊꯪꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯃ ꯍꯥꯟꯅꯒꯨꯝ ꯋꯥꯈꯟ ꯇꯥꯔꯛꯈꯤ ꯍꯥꯟꯅꯒꯨꯝꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯍꯤꯡꯂꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯍꯧ ꯆꯥꯎꯕ ꯐꯠꯇꯕ ꯊꯕꯛꯇ ꯍꯦꯟꯅ ꯃꯥꯡꯖꯤꯟ ꯊꯥꯕ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗꯦ ꯆꯣꯡꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯇꯥꯐꯝ ꯍꯥꯟꯅ ꯌꯦꯡꯕ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯄꯥꯎꯔꯧ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯃꯛꯁꯨ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯣꯏꯅ ꯊꯝꯂꯤ ꯃꯥꯏꯃꯨꯅ ꯃꯍꯥꯛꯅ ꯁꯛꯇꯤ ꯄꯥꯝꯕ ꯃꯍꯥꯛꯅ ꯃꯤꯍꯧ ꯆꯥꯎꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯕꯨ ꯂꯣꯏꯅꯗꯨꯅ ꯃꯥꯒꯤ ꯑꯍꯦꯟꯕ ꯃꯍꯩ ꯇꯥꯜꯂꯨꯕ ꯀꯌꯥ ꯑꯁꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯁꯤꯅ ꯍꯟꯗꯨꯅ ꯃꯉꯣꯟꯗ ꯑꯔꯣꯏꯕꯗ ꯁꯤꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯤ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯋꯥꯔꯤ ꯄꯥꯖꯔꯤꯕ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ